Manipur mamang chahi ki May ahumdagi thorakiba irang maram oiraga miyoi lising amaga chamngaga yankhai manga asopan nangki thiba khangdana leitiba miyoi humfumdogi manungda miyoi kuntarukna sina fangki miyoi mapanna hingna fangba ngamki miyoi kunipandi hauzifawba thiba khangdri haina Chief Minister Nongthumam Birena fongdokrai Wafam asing asi chathakiba assembly session gi wahang pahong matamda opposition MLA Surya Kumar Okram na hanglakpa wahangi paukhumda Chief Minister na house thamkibani Chief Minister na hai makiba sing adugi khongol linaba lengak na hotnaba yaba hotnari adubu changbada kudong chadaba mafam kaya thengnari amaromda soklaba sing adugi manungda State Security Force ki marifutara mapanni ngapigani marifutara nipani Central Force na kunipani loinana asokpa sing adugi manungda makoi chahumga kuntra maridi nongmai maruna panbani kun marina bomgi splinter na panbani haina Chief Minister na machak khaina house thamki MLA Surya Kumar na mahaki wahang makadaraduna Fivam khara thina soklaba miyoi singi ana langbada lenga na mityeng changbiu haina house ki kuthangda Chief Minister gi pukning chingsinki loinana Chief Minister na so soklaba miyoi sing lengak na laeng duna lakli ka hena soklaba makhata ba laeng mathau taba sing lengak na mityeng changli chithau ba natraga khangdaba leirabasu lengak ta pau pibiu haina su Chief Minister N Birena house ki kuthangda Manipur miyamda appeal tawki